Manipur gi mapanda lairiba maitai na khundariba mafamsingdasu athobagi numet ngasi pangthoknaki. Assam Manipuri Sahitya Parishad Padumpukri branch na senduna Dalpukri Manipuri Kala Kristi Vikas Kendra da laiba athobasingi mitamda haikatlakat tamki. More da su athobasingi ningsing thoram more gi ima kondong lairembi haraubungda pangthokre. Social distancing thamduna pangthokiba achamba thoram adu Mitai Council More, All Community Development Organization More, All Manipur Students Union Tengnopal District Committee, Nupi Khunai Chawkhat Lamjing Luf amadi Kha Nongpok apunba Nupi Lupna punna khusamnaduna pangthokibani. COVID-19 positive oiba narcotics and affairs of border NAB personnel among us ayuk Imphal gi Rims Hospital da laikhidraba miyoi adudi yumnam ibungo singh chahi kontra taret apokpa laikhidraba nilamani mayang Imphal konchak mamang laikai dagi ni haide mahang ase ayuk pung 10 makhairom taba matamda lamphel da leiba Rims Hospital da laikhidabani. Ngasi Jiribam District ki mafam marida COVID-19 ni matangda miyam gi oiba awareness campaign ama District Health Society Jiribam gi mideng makhada Barak Area Presbyterian Church and Mission Jiribam na sinduna pangthokre. State asida Congress ningol BJP ongbi amadi BJP ningol Congress ongbi mayam thorakpa amadi namfu sasonda lengak semkibana state asida issue kaya thoraklibani opposition Congress party mayoknaba ngamdraga kalakpagi panghai haibani haina lengak asina fongdokpasi aranbani haina Congress Working Committee gi member gaikhangamna fongdokre. Ngasi laibak ningba singining numit palan thorongga mari leinana Manipur gi governor na Manipur Police Department gi personnel kunda Chief Minister's Police Medal for Gallantry and Chief Minister's Police Medal for Outstanding Devotion to Duty pinaba lauthokre. Mahausadagi oiraklaba part kya lanai farm oshilakpa office natraga tongan ba construction kaya amade factory na chingba kaya sajilakpadagi ngasidi part kaya ama mangkre kaya amana maming tangai haure kaya amana mutkadabagi ngaiduna leire haina Joint Coordination Committee on Wildlife and Biodiversity gi co-convener Irengom Shanaton Maitaina thokpa cherola man haide.